ocha changlaktu na class su haukhre class tu mathang tawkhibana third period chubagi teacher du laktre haina class tu ma ocha changlaktre student mayam du mana thokpa wari sanari laijana aidi tina do asengba ma khangninge Roslyn na haidi laijana mu haidi mana ngarang tawri do haba ngasi gi sisu tasengna naribra karino su khangde adugi khangninge haba Roslyn na o adu aidi naramdawdi male madui nupido laijana mu ado ningarang kem ta hangoutraba haidi ekhoi pulap hangjena chalaka aidi dum tatum thinga dum chaledana Roslyn kai haidunu khangdre ngarang adu phajana laije khangan binu haireklaga aduga mana laije da haidoklabadi amukari khangani tinana Roslyn lalatawna ngarang ido thajana ui ani Roslyn laija yengo moi boyshat ki borisisu laktamale Roslyn na kadaino hairaga yengi aduga aya hoine laktaba mali kidor chano maso thajana khangde ado anisi chapka manatra suti lepaso haidi laktabasi anisi kopalga already chaphek jadawni Roslyn na adune ado Boris na di hai habane ado ekhugi mi celebrities na yade haidaina thajana o ko yage di aingondo oramna di khangdawni aidi yani ba Roslyn na mu nangbudi nupa khudingi welcome ni kaina boys ki hostel ni na thaja Roslyn na makutuna kandi kandabida makutuna thangjili aduga haire aibu nupa khudingi welcome ni kaina boys ki hostel ni kaina ga chathoko ada farine adudi aina nupa khudingi welcome already noina padusu aina welcome toksilani adudi nang aingonda imaton kogdabni ne Roslyn mamit kadu lauthoklaga makhut o masawa tawraga haire haima hari imaton kainaga ngamkhri ko nang sidi ngami nangi power sidi ki company no thajana khartorkani jabungbongi company ni yamna linkraba nupa ngakta pokpa sagaini nupi tangi aduna ne nupa makhei welcome haido Roslyn na farine dudia thajana naibani laijadi ngasaidagi aniduna sanariba wari mayamdu mathong maram gyanmen ga amta tabachanate laijana as kari wari no noyanina ngasaidagi sanari duba kari company haiba hojikida Roslyn na ho jabungbom company ni thajasi aduna masi nupa makhei welcome ne adui wari tawriba laijana thaja nang jabungbom la laijana mani keitana se habano laijana mani ekhoiga thajana yes adudi jabungbom company ekhoi ni changdana masigi thokjom ningol si loisilasi mi gaina thokjom nupi ngai fawi tonga mi hainabada ngasidi yengba taredana laija nang masamsi khare yawisi foidalao ai makhuchi phage nungai ni dena ngasi thokjom ningol amma musla taraga thakige Roslyn na hari yam kaliko nang mangari ko is arnonika nang sidi pura busli neba saksiga laijana kaino noiswai sida amu nupilan tawdoraba haisiba Roslyn na khangde aduni masigi nupi si lanam pamale fare nangne aina lal hoba group da makok oina mingjan senbirani nang lanam na pamnabani na laijana asigari to noiwari to ko yam wari tabda nakong napchiga loi kelak tawre thajana nakongdi sengni khangdrabani na laijana mu hoibema ekhodi adum nutigi sengjeye sum wahigi wani thajana khangde haidana machindu solaga lei Roslyn na kori acting no mantoisiba laijana aduni haise masaji menman amba ita hekta jadi channel ama itawtawi thajana mu ho ekhidine sangai channel ne aduna ne ani du wawa no laijana ado fare horene break da wari nungai ba ma libige haibige Roslyn ga thajaga moi ani chap manana au fagane abuk sakhi wari libi laijana mu sak ani siti somda boy side lomda bisna koino asiti ekoi hangkok tu laktrina kidor chanu ne pari na aidi khangida bisna keigino bai pari na mu khangde bisna nangdi kaino ni na pari noklaga au mani bisna as ko hairo khangladi pari na mu adura golsa rongi tina habido laktrisutra adunane modunu pido Boris ki krishne
ꯕꯤꯁꯅ ꯑꯃꯨꯛ ꯑꯣ ꯑꯗꯨ ꯌꯥꯔꯦ ꯑꯗꯨ ꯀꯩꯅꯣ ꯃꯣꯏ ꯑꯅꯤ ꯄꯥꯎꯒ ꯐꯥꯎꯅꯖꯥꯠꯂꯣ ꯆꯠꯂꯔꯣꯏ ꯀꯥꯏꯅꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯅꯩꯖꯥꯠꯂꯣ ꯄꯥꯔꯤꯅ ꯍꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯖꯗ꯭ꯔꯦ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯗꯤ ꯅꯣꯏ ꯄꯄꯥꯖꯤꯗ ꯍꯪꯇ꯭ꯔꯨꯃꯣ ꯕꯤꯁꯅ ꯑꯦ ꯀꯩ ꯍꯥꯏꯅꯤꯡꯂꯤꯕ ꯅꯪꯒꯤꯗꯨꯅ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯃꯃꯥꯖꯤꯒ ꯑꯩꯈꯣꯏ ꯄꯄꯥꯖꯤꯒꯤꯗ ꯍꯪꯇ꯭ꯔꯨꯃꯨꯔꯒꯦ ꯋꯥꯍꯩ ꯋꯥꯇꯥꯅꯤ ꯀꯥꯏꯅꯒ ꯇꯥꯕꯗ ꯀꯤꯕ ꯖꯥꯠ ꯖꯥꯠꯅꯤ ꯅꯪꯗꯤ ꯀꯗꯥꯏꯗ ꯇꯝꯂꯛꯏꯕ ꯄꯥꯔꯤꯅ ꯈꯔ ꯇꯧꯔꯛꯀꯅꯤ ꯅꯩꯁꯤꯜꯂꯛꯀꯅꯤ ꯁꯤꯗꯩ ꯍꯦꯟꯕ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯂꯩꯔꯤ ꯍꯧꯖꯤꯛ ꯔꯦꯞ ꯊꯤꯗꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯕꯤꯁ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏ ꯌꯥꯖꯔꯦ ꯌꯥꯖꯔꯦ ꯄꯦꯟꯖꯔꯦ ꯍꯥꯏꯕꯤꯔꯛꯂꯅꯨ ꯑꯩ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯑꯝꯇ ꯄꯥꯔꯤꯅ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯅꯣ ꯕꯤꯁꯅ ꯑꯃꯨꯛ ꯍꯣꯏ ꯁꯥꯔ ꯑꯣꯏꯗꯤ ꯑꯣꯏꯗ꯭ꯔꯤꯕ ꯐꯪꯖꯗꯕ ꯁꯥꯔ ꯀꯥꯏꯅꯒꯗꯤ ꯃꯤꯅ ꯌꯥꯝ ꯀꯧꯍꯟꯖꯅꯤꯡꯕ ꯄꯥꯔꯤꯅ ꯑꯁ ꯃꯤꯅꯥꯏꯁꯤꯗꯤ ꯇꯣꯛꯑꯣ ꯑꯁꯨꯝꯅ ꯄꯦꯔꯣꯠꯀꯤ ꯇꯥꯏꯝꯗꯨ ꯂꯣꯏꯔꯗꯨꯅ ꯐꯣꯔꯠ ꯄꯦꯔꯣꯠ ꯍꯧꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯐꯣꯔꯠ ꯄꯦꯔꯣꯠꯇꯨꯁꯨ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯍꯥꯞ ꯊꯥꯔꯦ ꯂꯥꯏꯖꯅ ꯂꯥꯛꯑꯣꯍꯦ ꯑꯁꯣꯝꯗ ꯎꯒ ꯈꯔ ꯍꯧꯕ ꯅꯥꯄꯤꯒ ꯍꯧꯕꯁꯦ ꯑꯁꯤꯒꯤ ꯐꯝꯐꯝꯁꯤꯗ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯐꯝꯗꯣ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯜꯍꯧꯔꯁꯤ ꯂꯥꯛꯑꯣ ꯅꯨꯄꯥꯉꯩꯅ ꯍꯥꯟꯗ꯭ꯔꯤꯉꯩꯗ ꯔꯣꯁꯂꯤꯟꯅ ꯑꯗꯨꯅꯤ ꯂꯥꯛꯑꯣꯍꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ ꯂꯥꯏꯖꯅ ꯏ ꯀꯩꯅꯤꯒꯦ ꯁꯤꯗꯤ ꯊꯥꯖꯅ ꯃꯁꯤꯗꯤ ꯇꯝꯅꯕꯒ ꯅꯪꯍꯧꯗꯦꯀꯣ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯦꯗꯨꯅꯤ ꯂꯥꯏꯖꯅ ꯑꯗꯨꯅꯤ ꯍꯥꯏꯕꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯄꯥꯏꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯂꯥꯛꯑꯣ ꯆꯪꯂꯁꯤ ꯑꯩꯈꯣꯏꯁꯨ ꯃꯅꯥꯛꯇ ꯊꯥꯖꯅ ꯑꯃꯨꯛ ꯃꯊꯟꯇ ꯑꯉꯥꯎꯕꯤꯗꯣ ꯀꯩꯀꯩ ꯑꯃꯨꯛ ꯇꯧꯔꯝꯗꯅ ꯂꯥꯛꯑꯣ ꯆꯪꯂꯁꯤ ꯃꯅꯥꯛꯇ ꯂꯥꯏꯖꯅ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯅꯤ ꯔꯣꯁꯂꯤꯟꯅ ꯆꯪꯈꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯝꯃꯤ ꯔꯣꯁꯂꯤꯟꯒꯤ ꯃꯅꯥꯛ ꯌꯧꯕꯒ ꯔꯣꯁꯂꯤꯟꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯔꯣꯁꯂꯤꯟꯅ ꯀꯩꯅꯣ ꯎꯔꯣ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯅꯤ ꯀꯥꯏꯅ ꯍꯥꯏꯔꯝꯗꯥꯏꯅꯦ ꯍꯥꯏꯔꯣ ꯇꯥꯕꯤꯔꯒꯦ ꯂꯥꯏꯖꯅ ꯁꯛ ꯌꯥꯝꯅ ꯍꯥꯎꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯔꯣꯁ ꯈꯨꯊꯣꯛꯁꯤ ꯃꯁꯤ ꯉꯁꯤ ꯁꯣꯏꯔꯣꯏ ꯊꯥꯖꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯉꯁꯥꯏꯅ ꯃꯁꯤ ꯂꯣꯏꯁꯤꯜꯂꯁꯦꯅ ꯂꯥꯏꯖꯅ ꯑꯗꯣ ꯊꯥꯖꯅ ꯑꯃꯨꯛ ꯑꯗꯣ ꯀꯩꯗꯧꯔꯕ ꯂꯥꯏꯖꯅ ꯍꯩꯕꯣꯟꯗꯨ ꯑꯩꯈꯣꯏꯅꯤꯅ ꯃꯁꯤ ꯂꯣꯏꯁꯤꯜꯂꯗꯤ ꯑꯩꯈꯣꯏ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯝꯕ ꯆꯠꯂꯣꯏꯗ꯭ꯔꯣ ꯄꯪꯉꯤꯅꯤꯅꯦ ꯅꯪꯕꯣ ꯆꯕꯨꯡꯕꯪ ꯀꯝꯄꯦꯅꯤꯅꯤ ꯍꯥꯏꯕꯗ ꯄꯛꯆꯗꯦꯀꯣ ꯔꯣꯁꯂꯤꯟꯅ ꯃꯤꯀꯤꯇꯤꯁꯤꯡꯁꯤꯗꯤ ꯀꯤꯒꯁꯨ ꯀꯤꯔꯤꯌꯦ ꯊꯥꯖꯅ ꯍꯣ ꯀꯤꯗꯤꯌꯦ ꯑꯩꯈꯣꯏ ꯍꯋꯥꯏ ꯆꯥꯕꯗꯣ ꯇꯟꯇ꯭ꯔꯨꯝꯅꯤ ꯅꯠꯇ꯭ꯔꯣ ꯂꯥꯏꯖ ꯂꯥꯏꯖꯅ ꯅꯜꯂꯤ ꯔꯣꯁꯂꯤꯟꯅ ꯍꯣ ꯐꯔꯦ ꯑꯗꯨꯗꯤ ꯇꯣꯛꯇ꯭ꯔꯨꯃꯣ ꯁꯨꯃꯥꯏꯅꯒ ꯍꯥꯏꯕꯁꯤ ꯌꯥꯝ ꯄꯥꯝꯖꯕꯅꯤꯅ ꯊꯥꯖꯅ ꯍꯣꯏ ꯔꯣꯁꯂꯤꯟꯁꯨ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯐꯔꯦꯁꯦ ꯑꯗꯣ ꯂꯥꯏꯖ ꯅꯪꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯑꯣ ꯇꯥꯔꯒꯦꯗꯅ ꯊꯥꯖꯅ ꯍꯥꯏꯔꯛꯑꯣ ꯑꯗꯣ ꯀꯅꯥꯒꯤ ꯃꯔꯝꯒꯤꯅꯣꯅꯦ ꯅꯣꯏ ꯗꯥꯇꯣꯝ ꯊꯤꯟꯒꯤꯔꯣ ꯍꯥꯏꯔꯒ ꯅꯣꯛꯏ ꯂꯥꯏꯖꯅ ꯃꯥꯅꯤ ꯗꯥꯇꯣꯝ ꯊꯤꯟꯒꯤꯅꯦ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣꯕ ꯗꯥꯇꯣꯝ ꯊꯤꯟꯅꯒ ꯅꯨꯡꯁꯤ ꯍꯥꯏꯔꯛꯏꯔꯕ ꯂꯥꯏꯖꯅ ꯃꯥꯅꯤ ꯑꯅꯤꯗꯨ ꯌꯥꯝ ꯉꯛꯅ ꯑꯌꯥ ꯑꯁꯦꯡꯕꯩꯔꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯂꯥꯏꯖ ꯇꯞꯅ ꯉꯔꯥꯡꯗꯣ ꯑꯩ ꯃꯥꯒꯤ ꯒꯥꯔꯤꯗ ꯇꯣꯡꯂꯒ ꯆꯠꯂꯤꯗꯅ ꯑꯅꯤꯗꯨꯅ ꯃꯈꯥꯗꯤ ꯂꯥꯏꯖꯅ ꯑꯗꯨꯒꯤ ꯃꯈꯥ ꯑꯁꯤ ꯍꯥꯏꯔꯒ ꯉꯔꯥꯡ ꯇꯣꯝꯊꯤꯟꯅ ꯊꯤꯜꯂꯛꯄ ꯑꯃꯗꯤ ꯉꯁꯥꯏ ꯂꯥꯛꯄꯗ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯛꯄ ꯑꯃꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯂꯥꯏꯖꯅ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯖꯔꯁꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯖꯗꯦ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯊꯥꯖꯅ ꯑꯁ ꯅꯪꯁꯤꯗꯤꯀꯣ ꯌꯥꯝ ꯄꯥꯡꯗꯕꯒ ꯃꯥꯜꯂꯤ ꯌꯥꯝ ꯄꯛꯇꯦꯀꯣ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯏꯔꯥꯡꯗꯤ ꯔꯣꯁꯂꯤꯟ ꯑꯃꯨꯛ ꯑꯗꯨꯅꯤ ꯃꯤꯀꯤꯇꯤ ꯄꯥꯔꯠ 2 ꯍꯥꯏꯗꯣ ꯂꯥꯏꯖꯅ ꯑꯁ ꯊꯥꯖꯅ ꯍꯣꯏꯅꯦ ꯅꯪꯅ ꯀꯣꯛ ꯁꯨꯃꯥꯏꯅ ꯍꯥꯏꯌꯣ ꯗꯥꯇꯣꯝꯊꯤꯟ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ ꯑꯩ ꯏꯁꯥꯅ ꯌꯥꯔꯦ ꯍꯥꯏꯌꯣ ꯑꯗꯨꯗ ꯑꯗꯨꯝ ꯂꯣꯏꯔꯁꯤꯕꯣ ꯔꯣꯁꯂꯤꯟꯅ ꯌꯥꯏ ꯅꯪꯒꯤꯗꯣ ꯌꯥꯏ ꯊꯥꯖꯅ ꯂꯥꯏꯖꯅ ꯑꯃꯨꯛ ꯑꯁ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯕ ꯍꯩꯔꯣꯏꯗꯣꯏꯁꯤ ꯈꯪꯂꯕ ꯊꯥꯖꯅ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯣꯛꯑꯣ ꯑꯗꯨꯝ ꯃꯤꯒꯤ ꯑꯣꯏꯍꯟꯈ꯭ꯔꯣ ꯅꯪꯅ ꯐ꯭ꯔꯤ ꯀꯥꯎꯔꯒ ꯑꯗꯨꯝ ꯂꯩꯍꯧꯔꯣ ꯔꯣꯁꯂꯤꯟꯅ ꯑꯃꯨꯛ ꯑꯋꯣꯏꯕ ꯂꯩꯔꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯥꯏꯖꯅ ꯑꯁ ꯅꯣꯏꯁꯤꯃꯕꯨꯀꯣ ꯊꯥꯖꯒ ꯔꯣꯁꯂꯤꯟꯒꯅ ꯑꯗꯣ ꯌꯥꯔꯦ ꯍꯥꯏꯌꯨꯀꯣ ꯍꯥꯏꯌꯨꯀꯣ ꯂꯥꯏꯖꯅ ꯑꯁ ꯑꯩ ꯔꯣꯁꯂꯤꯟꯅ ꯁꯠ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯍꯥꯏꯔꯛꯏ ꯍꯩ ꯌꯥꯔꯦ ꯏꯔꯥꯡꯒ ꯇꯧꯔꯅꯨ ꯌꯥꯝ ꯄꯛꯇꯦꯀꯣ ꯃꯊꯃꯣꯏꯁꯤꯗꯅ ꯅꯝꯊꯤꯉꯤ ꯅꯨꯡꯁꯤꯔꯦ ꯑꯗꯨꯒ ꯏꯕꯦꯝꯃ ꯅꯪꯅ ꯅꯝꯊꯤꯕꯩ ꯃꯅꯝꯗꯣ ꯂꯩꯀꯥꯏ ꯄꯂꯥꯜꯂꯦ ꯊꯥꯖꯅ ꯑꯗꯨꯅꯤ ꯄꯛꯇꯕꯅ ꯑꯣꯏꯖꯗ꯭ꯔꯥ ꯃꯁꯛꯁꯦ
ꯅꯪꯅ ꯏꯀꯥꯏꯔꯤꯅꯤ ꯀꯥꯏꯅꯒ ꯌꯥꯈꯩ ꯌꯥꯍꯧꯗ꯭ꯔꯒ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕ ꯀꯥꯟꯗ ꯃꯥꯏꯅ ꯌꯣꯡꯅ ꯌꯨꯕꯤ ꯀꯣꯜꯂꯒ ꯀꯞꯄꯦꯗꯣ ꯇꯧꯗꯣꯏꯅꯦ ꯅꯪꯗꯤ ꯌꯣꯡꯃꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯀꯔꯤ ꯅꯪꯒꯤ ꯐꯃꯨꯡꯗ ꯂꯩꯕ ꯑꯃ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ ꯗꯣꯜꯗꯣ ꯀꯣꯜꯂꯒ ꯈꯥꯡꯉꯣ ꯅꯄꯤꯒꯗꯣ ꯑꯣꯔꯣ ꯑꯣꯔꯣ ꯆꯗꯨꯝ ꯇꯥꯕ ꯃꯈꯩ ꯍꯦꯛ ꯀꯞꯄꯣ ꯑꯗꯨꯒ ꯅꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯣ ꯏꯃꯥ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯃꯤꯅ ꯃꯨꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯁꯨ ꯅꯪ ꯊꯦꯝꯕ ꯂꯥꯛꯄꯤꯒꯦ ꯔꯣꯁꯂꯤꯟ ꯆꯠꯂꯨꯁꯤꯅ ꯔꯣꯁꯂꯤꯟꯅ ꯑꯗꯨꯅꯤ ꯂꯥꯏꯖ ꯍꯥꯏꯔꯝꯒꯦ ꯇꯧꯕ ꯋꯥꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯥꯏꯖꯅ ꯑꯁ ꯅꯨꯡꯁꯤꯗꯕꯀꯣ ꯇꯜꯂꯤꯍꯦ ꯑꯋꯣꯏꯕ ꯊꯥꯖꯅ ꯍꯣ ꯇꯟꯗꯅꯕ ꯑꯗꯨꯗꯤ ꯀꯣꯛ ꯌꯥꯔꯣꯗꯅ ꯃꯁꯛꯁꯤꯒ ꯌꯥꯝ ꯏꯪ ꯇꯞꯆꯕꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯁꯥꯔꯤꯅꯦꯕ ꯚꯥꯞ ꯐꯔꯒ ꯕꯨꯠ ꯄꯔꯦꯡ ꯌꯥꯝ ꯍꯩꯔꯦ ꯂꯥꯏꯖ ꯅꯪ ꯌꯥꯝ ꯍꯩꯔꯦ ꯍꯥꯏꯔꯒ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯔꯣꯁꯂꯤꯟꯅ ꯑꯗꯨꯅꯤ ꯌꯥꯝ ꯄꯛꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯂꯥꯏꯖꯅ ꯍꯣ ꯐꯔꯦ ꯑꯗꯨꯗꯤ ꯄꯛꯀꯦꯔꯥ ꯄꯛꯂꯣꯏꯒꯦꯔꯥ ꯐꯔꯦ ꯀꯥꯟꯅꯗꯦꯁꯦ ꯀ꯭ꯂꯥꯁ ꯆꯪꯂꯁꯤ ꯔꯣꯁꯂꯤꯟꯅ ꯑꯁ ꯉꯥꯏꯈꯣꯝꯇ ꯂꯥꯏꯖꯅ ꯀꯩꯒꯤꯅꯣ ꯊꯥꯖꯅ ꯑꯃꯨꯛ ꯑꯁ ꯂꯥꯏꯖ ꯅꯪ ꯌꯥꯝ ꯋꯥꯔꯦꯀꯣ ꯃꯁꯤ ꯑꯩꯈꯣꯏ ꯃꯥꯡꯗ ꯌꯥꯅꯤꯡꯗꯕꯒ ꯁꯥꯔꯤ ꯑꯣꯏꯔꯝꯅꯤꯌꯦ ꯔꯣꯁꯂꯤꯟꯅ ꯑꯥꯎ ꯑꯗꯨ ꯑꯣꯏꯔꯝꯅꯤ ꯂꯥꯏꯖꯅ ꯑꯃꯨꯛ ꯍꯣ ꯐꯔꯦ ꯃꯥꯅꯤ ꯅꯣꯏꯅ ꯈꯜꯂꯤꯗꯣ ꯆꯨꯝꯂꯕꯅꯦ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦꯃꯤ ꯔꯣꯁꯂꯤꯟ ꯇꯞꯅ ꯂꯥꯏꯖ ꯀꯩꯅꯣ ꯔꯣꯁꯂꯤꯟꯅ ꯅꯪ ꯑꯁꯦꯡꯕꯩ ꯌꯥꯕꯤꯔꯔꯣꯏꯗ꯭ꯔꯣ ꯗꯥꯇꯨꯝꯊꯤꯟꯅ ꯍꯥꯏꯔꯛꯄꯗꯣ ꯊꯥꯖꯁꯨ ꯍꯥꯏꯔꯛꯏ ꯍꯥꯏꯌꯨ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯔꯛꯑꯣ ꯂꯥꯏꯖꯅ ꯑꯁ ꯊꯥꯖ ꯔꯣꯁꯂꯤꯟ ꯀꯩꯅꯣꯁꯦ ꯁꯠ ꯍꯥꯏꯔꯛꯑꯣꯕ ꯇꯧ ꯂꯩꯔꯅꯨ ꯂꯥꯏꯖ ꯍꯟꯗꯛꯇꯤ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯊꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯂꯥꯏꯖꯅ ꯑꯗꯨꯔꯣ ꯌꯥꯗꯣꯏꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯀꯥꯏꯅ ꯅꯣꯛꯂꯒ ꯀ꯭ꯂꯥꯁꯔꯨꯝ ꯇꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯊꯥꯖ ꯅꯣꯛꯂꯒ ꯀꯩꯅꯣ ꯃꯥꯟꯇꯩꯁꯤꯕ ꯆꯦꯟꯈꯤꯕꯒ ꯇꯧꯋꯦ ꯔꯣꯁꯂꯤꯟꯅ ꯏꯀꯥꯏꯕꯀꯥꯗꯨ ꯑꯣꯏꯔꯝꯅꯤ ꯃꯁꯛꯁꯤꯒ ꯊꯥꯖꯅ ꯑꯗꯣ ꯑꯅꯤꯁꯤ ꯐꯥꯒꯤꯗꯒꯤ ꯑꯁꯦꯡꯕꯒꯤ ꯀꯣꯏꯅꯈ꯭ꯔꯦꯅꯦ ꯔꯣꯁꯂꯤꯟꯅ ꯑꯃꯨꯛ ꯑꯗꯨꯅꯤ ꯃꯪꯂꯥꯟꯒꯤ ꯍꯦꯔꯣ ꯗꯥꯝꯆꯥꯗꯒꯤ ꯇꯥꯏꯕꯪꯒꯤ ꯍꯦꯔꯣ ꯗꯥꯝꯆꯥ ꯑꯣꯟꯈꯤꯗꯧꯔꯦ ꯊꯥꯖꯅ ꯑꯗꯨꯅꯤ ꯑꯗꯣ ꯑꯅꯤꯁꯤ ꯊꯨꯡꯅꯖꯔꯗꯤ ꯐꯅꯤꯀꯣ ꯔꯣꯁꯂꯤꯟꯅ ꯐꯅꯤ ꯑꯩꯁꯨ ꯊꯨꯡꯅꯍꯟꯅꯤꯡꯉꯦ ꯃꯔꯝꯗꯤ ꯂꯥꯏꯖꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯗꯥꯇꯨꯝꯊꯤꯟꯗꯣ ꯊꯥꯖꯅ ꯑꯩꯁꯨ ꯈꯪꯕ ꯉꯝꯃꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯑꯗꯣ ꯗꯥꯇꯨꯝꯊꯤꯟꯅꯁꯨ ꯅꯨꯡꯁꯤꯔꯝꯗꯧ ꯃꯥꯜꯂꯦ ꯔꯣꯁꯂꯤꯟꯅꯁꯨ ꯅꯨꯡꯁꯤꯔꯝꯅꯤꯌꯦ ꯉꯁꯥꯏ ꯂꯥꯏꯖꯅ ꯍꯥꯏꯔꯛꯄꯗ ꯗꯥꯇꯨꯝꯊꯤꯟꯒꯤ ꯈꯨꯍꯥꯏꯗꯣ ꯑꯗꯨꯝ ꯅꯨꯡꯁꯤꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕ ꯊꯥꯖꯅ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯃꯣꯏ ꯑꯅꯤꯁꯤ ꯊꯨꯡꯅꯖꯔꯗꯤ ꯐꯗꯧꯅꯦ ꯔꯣꯁꯂꯤꯟꯅ ꯊꯥꯖꯒ ꯔꯣꯁꯂꯤꯟꯒꯗꯨ ꯊꯋꯥꯏ ꯃꯈꯩ ꯂꯥꯏꯖꯒ ꯇꯣꯝꯊꯤꯟꯒꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯃꯇꯥ ꯂꯥꯏꯖꯁꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯁꯤꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯊꯥꯖꯅ ꯀ꯭ꯂꯥꯁ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯄꯨꯡꯁꯨ ꯇꯥꯗꯣꯔꯦ ꯔꯣꯁꯂꯤꯟꯅ ꯆꯪꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯀ꯭ꯂꯥꯁꯔꯨꯝ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯂꯥꯏꯖ ꯐꯝꯂꯝꯕꯗꯒꯤ ꯊꯥꯖꯒ ꯔꯣꯁꯂꯤꯟꯒ ꯆꯪꯂꯛꯄꯗꯨ ꯂꯥꯞꯇꯛꯅ ꯎꯔꯛꯄꯗꯒꯤ ꯃꯥꯒꯤ ꯕꯦꯒꯇꯨꯗꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯥꯁꯤꯟꯅꯈ꯭ꯔꯦ ꯊꯥꯖꯅ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯅ ꯂꯥꯏꯖ ꯀꯩꯝꯇ ꯍꯦꯛ ꯈꯨꯝꯂꯛꯇꯦ ꯔꯣꯁꯂꯤꯟꯅ ꯂꯥꯏꯔꯤꯛ ꯌꯥꯝ ꯐꯕꯩ ꯋꯥꯔꯣ ꯁꯣꯝꯁꯦ ꯀꯔꯤ ꯂꯝꯒꯤ ꯃꯤꯁꯅꯣ ꯍꯥꯏꯗꯤ ꯁꯣꯝꯁꯤ ꯑꯣꯖꯥ ꯃꯥꯟꯕ ꯊꯥꯖꯅ ꯑꯗꯨꯁꯨ ꯎꯔꯣꯛ ꯁꯦꯒꯥꯏꯕꯤ ꯑꯣꯖꯥ ꯂꯥꯏꯖ ꯔꯣꯁꯂꯤꯟꯒ ꯊꯥꯖꯒꯅ ꯍꯥꯏꯗꯨ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯑꯗꯨꯒ ꯂꯥꯏꯖ ꯅꯣꯛꯅꯤꯡꯕꯅꯗꯤ ꯁꯤꯗꯧꯔꯦ ꯔꯣꯁꯂꯤꯟꯅ ꯑꯌꯥ ꯇꯥꯗꯤꯌꯦ ꯍꯩꯃꯥ ꯇꯥꯗꯤꯌꯦ ꯑꯗꯨꯏꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛꯇꯨ ꯁꯠ ꯃꯨꯜꯂꯒ ꯃꯀꯣꯛꯇꯨꯗ ꯇꯞꯅ ꯊꯥꯏ ꯂꯥꯏꯖꯅ ꯑꯁ ꯀꯔꯤꯅꯣ ꯉꯥꯎꯔꯕꯣ ꯃꯤꯒꯤ ꯃꯀꯣꯛꯁꯤꯗꯕꯨ ꯌꯦꯡꯉꯨꯅꯦ ꯊꯥꯖ ꯅꯣꯛꯂꯒ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯇꯒ ꯇꯥꯔꯛꯏꯁꯤꯗꯤ ꯄꯦꯜꯂꯤ ꯔꯣꯁꯂꯤꯟꯅ ꯏ ꯍꯦꯛ ꯀꯥꯔꯛꯄ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯃꯤꯁ ꯎꯔꯣꯛ ꯑꯄꯥꯏꯕꯤ ꯂꯥꯏꯖ ꯄꯩꯊꯣꯛꯂꯒ ꯊꯥꯖꯅ ꯌꯥꯔꯦ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯅꯆꯤꯟꯒꯗꯨ ꯄꯩꯊꯣꯔꯛꯀꯅꯣ ꯎꯔꯣꯛꯅ ꯉꯥ ꯆꯤꯛꯂꯒ ꯆꯦꯟꯕꯩ ꯅꯆꯤꯟ ꯄꯩꯕꯗꯣ ꯃꯥꯜꯂꯦ ꯂꯥꯏꯖꯅ ꯐꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯃꯥꯟꯕ ꯑꯃ ꯂꯩꯔꯤꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯔꯣꯁꯂꯤꯟꯅ ꯍꯣ ꯌꯥꯔꯦ ꯇꯣꯛꯅꯔꯣ ꯇꯨꯃꯤꯟ ꯂꯩꯅꯔꯁꯤ ꯑꯣꯖꯥ ꯂꯥꯛꯂꯅꯤ ꯊꯥꯖꯅ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯃꯤꯁ ꯒ꯭ꯌꯥꯅꯦꯁꯣꯔꯤ ꯒ꯭ꯌꯥꯅꯤꯕꯂꯥ ꯍꯥꯏꯁꯤꯅꯤ ꯍꯥꯏꯅꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯑꯣꯖꯥꯁꯨ ꯆꯪꯂꯛꯂꯝꯃꯤ ꯁꯣꯝꯗꯅ ꯕꯣꯔꯤꯁ ꯇꯧꯐꯝ ꯈꯪꯗꯅ ꯑꯃꯨꯛ ꯆꯠ ꯑꯃꯨꯛ ꯐꯝ ꯑꯃꯨꯛ ꯍꯤꯞ ꯇꯧꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯆꯠꯂꯝꯕꯗꯒꯤ ꯐꯝꯊꯔꯛꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯋꯥꯔꯦꯗ ꯉꯁꯤꯁꯤꯕꯨ ꯇꯤꯅꯥꯗꯕꯨ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯣꯏꯖꯥꯠꯂꯣ ꯆꯠꯂꯝꯕꯁꯨ ꯌꯥꯏꯅ ꯆꯠꯂꯝꯃꯣꯏꯗ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝ ꯈꯜꯂꯤꯁꯤꯕꯣ
ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜꯗꯃꯛ ꯈꯟꯖꯔꯕꯁꯨ ꯅꯨꯡꯁꯤꯖꯔꯕꯁꯨ ꯄꯨꯝꯅꯃꯛ ꯃꯥꯅ ꯈꯪꯕꯤꯗ꯭ꯔꯕꯅꯤꯅ ꯑꯔꯦꯝꯕꯗ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩ ꯅꯤꯡꯍꯟꯅꯕ ꯇꯧꯗꯅ ꯑꯗꯨꯃꯛ ꯃꯍꯥꯛꯇꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯉꯥꯏꯈꯤꯒꯅꯤ ꯃꯥ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯕꯣꯔꯤꯁꯀꯤ ꯃꯃꯥ ꯆꯪꯂꯛꯄꯗꯨ ꯎꯍꯧꯗ꯭ꯔꯦ ꯕꯣꯔꯤꯁꯀꯤ ꯃꯃꯥ ꯔꯣꯅꯤꯕ꯭ꯂꯥꯅ ꯕꯨꯡꯉꯣ ꯕꯨꯡꯉꯣ ꯕꯣꯔꯤꯁꯇꯨ ꯈꯤꯇꯪ ꯄꯥꯈꯠꯅ ꯂꯂꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ ꯍꯥꯎ ꯏꯃꯥ ꯑꯩ ꯀꯧꯕ꯭ꯔꯥ ꯔꯣꯅꯤꯕ꯭ꯂꯥꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯅ ꯕꯣꯔꯤꯁꯅ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯃꯥ ꯑꯗꯣ ꯀꯩ ꯂꯩꯔꯒꯦ ꯃꯥꯅ ꯑꯩꯅꯥꯛꯇ ꯂꯥꯛꯄꯕꯣ ꯔꯣꯅꯤꯕ꯭ꯂꯥꯅ ꯀꯩꯁꯨꯝ ꯂꯩꯇꯦꯗ ꯁꯨꯝ ꯆꯪꯂꯛꯄꯅꯦ ꯉꯁꯥꯏꯁꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯆꯥꯛꯁꯨ ꯆꯥꯈꯤꯗꯦ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯆꯥꯠꯅꯣꯅ ꯆꯪꯂꯛꯄꯅꯦ ꯕꯣꯔꯤꯁꯅ ꯑꯣ ꯑꯗꯣ ꯏꯃꯥ ꯑꯩ ꯀꯩꯝ ꯇꯧꯗꯦꯗ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯤ ꯔꯣꯅꯤꯕ꯭ꯂꯥꯅ ꯑꯗꯣ ꯆꯥ ꯊꯛꯁꯤꯔꯣ ꯏꯃꯥ ꯆꯥ ꯂꯣꯜꯂꯛꯀꯦ ꯀꯣꯐꯤꯔ ꯀꯩꯅꯣ ꯑꯃ ꯊꯛꯁꯤꯗꯅ ꯕꯣꯔꯤꯁꯅ ꯌꯥꯔꯅꯤꯗ ꯏꯃꯥ ꯑꯩ ꯀꯩꯝ ꯆꯥꯅꯤꯡꯗ꯭ꯔꯦ ꯔꯣꯅꯤꯕ꯭ꯂꯥꯅ ꯆꯥꯅꯤꯡꯗꯦꯅ ꯁꯨꯝ ꯂꯩꯕꯗꯨꯅꯗꯤ ꯌꯥꯔꯣꯏ ꯐꯔꯦꯁꯦ ꯏꯃꯥ ꯆꯥ ꯁꯠ ꯂꯣꯟꯊꯣꯛꯂꯨꯔꯒꯦ ꯑꯗꯨꯒ ꯊꯛꯇꯣꯛꯁꯤ ꯏꯃꯥ ꯆꯥ ꯍꯥꯡꯉꯨꯅ ꯂꯣꯜꯂꯨꯒꯦ ꯕꯣꯔꯤꯁ ꯃꯃꯥꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯕꯁꯨ ꯆꯦꯟꯕ ꯌꯥꯔꯔꯣꯏꯗ꯭ꯔꯕꯅꯤꯅ ꯍꯥꯏꯔꯛꯏ ꯕꯣꯔꯤꯁꯅ ꯍꯣꯏ ꯏꯃꯥ ꯂꯣꯜꯂꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯆꯥꯉꯧ ꯑꯣꯏꯅ ꯀꯨꯃꯥ ꯔꯣꯅꯤꯕ꯭ꯂꯥꯅ ꯑꯗꯣ ꯉꯁꯥꯏꯅ ꯍꯥꯏꯔꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯅꯪꯁꯤꯗꯤꯕꯀꯣ ꯍꯣꯏ ꯐꯔꯦ ꯏꯃꯥ ꯆꯠꯂꯦꯀꯣ ꯕꯣꯔꯤꯁꯅ ꯃꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯣꯅꯤꯕ꯭ꯂꯥ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯕꯣꯔꯤꯁ ꯃꯃꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯐꯃꯨꯡꯗ ꯑꯃꯨꯛ ꯍꯤꯞꯊꯗꯨꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯄꯨꯊꯣꯛꯇꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯃꯦꯠꯄ ꯍꯧꯈ꯭ꯔꯦ ꯇꯤꯅꯥꯁꯨ ꯁꯣꯝꯗ ꯇꯧꯐꯝ ꯈꯪꯗꯅ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯇꯤꯅꯥꯅ ꯏꯃꯥ ꯏꯕꯦꯝꯆꯥꯅ ꯍꯥꯎ ꯍꯥꯎ ꯀꯩ ꯍꯥꯏꯒꯦ ꯏꯆꯥꯕꯣ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯇꯤꯅꯥꯅ ꯀꯩꯁꯨꯝ ꯍꯥꯏꯅꯤꯡꯗꯦꯗ ꯁꯨꯝ ꯀꯧꯕꯅꯦ ꯑꯣ ꯑꯗꯣ ꯏꯆꯥ ꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯕꯗꯨꯗꯤ ꯈꯔ ꯐꯔꯕ꯭ꯔꯣ ꯐꯔꯦ ꯏꯃꯥ ꯑꯗꯣ ꯏꯕꯦꯝꯆꯥꯅ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯀꯩꯗꯧꯔꯕ ꯍꯥꯏꯌꯨꯅꯦ ꯇꯤꯅꯥꯅ ꯑꯗꯨꯔꯣ ꯑꯩꯈꯣꯏ ꯅꯥꯀꯜꯒꯤ ꯏꯪꯈꯣꯜ ꯃꯆꯥꯁꯤꯗ ꯆꯧꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯏꯕꯦꯝꯆꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯥꯅꯒ ꯌꯥꯝ ꯇꯞꯅꯒ ꯍꯥꯏꯔꯤꯁꯤꯗꯤ ꯇꯤꯅꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯏꯕꯦꯝꯆꯥꯅ ꯍꯣꯏ ꯍꯣꯏ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯩ ꯃꯥꯏꯁꯤ ꯑꯝꯇ ꯇꯥꯊꯣꯔꯛꯈꯤꯒꯦ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯗꯣ ꯅꯪ ꯆꯥꯛꯈꯨꯝꯗ ꯆꯪꯉꯣ ꯑꯗꯨꯒ ꯕꯣꯇꯜ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯣ ꯏꯁꯤꯡ ꯍꯟꯖꯜꯂꯛꯑꯣ ꯍꯣꯔꯦꯟ ꯊꯛꯅꯤꯡꯂꯁꯨ ꯊꯛꯅꯕ ꯇꯤꯅꯥ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯇꯥꯔꯒ ꯏꯃꯥ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯍꯟꯖꯤꯜꯂꯨꯔꯒꯦ ꯏꯁꯤꯡꯗꯣ ꯏꯕꯦꯝꯆꯥꯅ ꯍꯣꯏ ꯍꯣꯏ ꯇꯤꯅꯥ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯍꯥꯟꯕ ꯆꯪꯈ꯭ꯔꯦ ꯏꯕꯦꯝꯆꯥꯁꯨ ꯊꯣꯔꯛꯇꯨꯅ ꯃꯃꯥꯏ ꯇꯥꯊꯣꯛꯂꯕ ꯃꯇꯨꯡ ꯇꯩꯊꯣꯛꯄ ꯈꯣꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯊꯣꯛꯂꯛꯂꯝꯃꯤ ꯇꯥꯟ ꯆꯥꯅ ꯇꯤꯅꯥꯁꯨ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯏꯕꯦꯝꯆꯥꯅ ꯂꯣꯏꯔꯕꯣ ꯅꯪꯕꯣ ꯇꯤꯅꯥꯅ ꯂꯣꯏꯔꯦ ꯏꯃꯥ ꯏꯃꯥꯗꯤ ꯂꯣꯏꯔꯕꯣ ꯃꯩ ꯇꯥꯅꯤ ꯍꯥꯏꯕꯗꯣ ꯏꯕꯦꯝꯆꯥꯅ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯑꯣ ꯍꯣꯏ ꯑꯗꯨꯗꯤ ꯏꯃꯥ ꯆꯠꯂꯁꯤꯔꯥ ꯍꯣꯏ ꯍꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯦꯝꯆꯥ ꯇꯞꯅ ꯃꯥꯡ ꯊꯥꯅ ꯆꯠꯄ ꯍꯧꯏ ꯇꯤꯅꯥꯁꯨ ꯇꯞꯅ ꯃꯃꯥ ꯏꯕꯦꯝꯆꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯏꯕꯦꯝꯆꯥꯅ ꯀꯗꯥꯏ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯄꯤꯔꯣ ꯑꯩ ꯄꯥꯏꯔꯛꯀꯦ ꯇꯤꯅꯥꯅ ꯌꯥꯔꯅꯤ ꯏꯃꯥ ꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯄꯥꯏꯔꯒꯦ ꯀꯩꯁꯨꯝꯁꯨ ꯂꯨꯝꯕ ꯄꯣꯠ ꯅꯠꯇꯕꯁꯤꯕꯨ ꯏꯕꯦꯝꯆꯥꯅ ꯌꯥꯗꯦ ꯀꯗꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯇꯤꯅꯥꯗꯒꯤ ꯏꯁꯤꯡ ꯍꯥꯞꯂꯤꯕ ꯕꯣꯇꯜꯗꯨ ꯂꯧꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯆꯥ ꯉꯁꯥꯏ ꯅꯥꯏ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯇꯤꯅꯥꯅ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯁꯤꯗꯤ ꯑꯗꯨꯗꯤ ꯀꯨꯏꯔꯦꯗ ꯐꯈꯤꯕ ꯏꯕꯦꯝꯆꯥꯅ ꯑꯣ ꯐꯔꯦ ꯐꯕꯨ ꯐꯔꯗꯤ ꯐꯩ ꯍꯥꯏꯔꯤꯕꯅꯤꯅꯦ ꯏꯃꯥꯗꯤ ꯇꯤꯅꯥꯅ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯃꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕ ꯏꯪꯈꯣꯜꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯇꯤꯅꯥ ꯃꯐꯝꯗꯨꯒꯤ ꯑꯁꯪ ꯑꯃꯥꯟ ꯑꯆꯤꯛꯄꯗ ꯎꯕꯗ ꯉꯁꯥꯏ ꯃꯈꯩ ꯃꯥꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯈꯤꯕꯒꯨꯝ ꯇꯧꯏ ꯍꯧꯖꯤꯛꯇꯗ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯂꯩꯇꯥꯔꯛꯏ ꯄꯨꯛꯅꯤꯡꯗꯨ ꯇꯁꯦꯡꯅ ꯏꯪꯊꯔꯛꯏ ꯏꯕꯦꯝꯆꯥꯅ ꯌꯧꯔꯦ ꯏꯆꯥꯅ ꯍꯥꯏꯕꯗꯣ ꯇꯤꯅꯥꯅ ꯏꯃꯥ ꯏꯕꯦꯝꯆꯥꯅ ꯀꯩꯅꯣ ꯃꯣꯔꯣꯛ ꯆꯥꯔꯁꯤꯡꯁꯤꯗꯤ ꯂꯣꯏꯅ ꯏꯈꯨꯏ ꯈꯨꯏꯗꯕꯒꯨꯝ ꯇꯧꯔꯦꯅ ꯏꯃꯥ ꯏꯁꯤꯡ ꯑꯃꯨꯛꯇ ꯆꯥꯏꯕꯤꯔꯨꯈꯤꯒꯦ ꯅꯪ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯝꯒꯦꯁꯨ ꯂꯩꯔꯝꯃꯣ ꯇꯤꯅꯥꯅ ꯍꯣꯏ ꯏꯃꯥ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨം ꯂꯩꯔꯝꯃꯒꯦ ꯏꯕꯦꯝꯆꯥꯅ ꯍꯣꯏ ꯏꯃꯥ ꯃꯣꯔꯣꯛ ꯏꯁꯤꯡ ꯆꯥꯏꯕ ꯆꯠꯂꯦꯀꯣ ꯑꯗꯨꯗꯤ ꯇꯤꯅꯥꯅ ꯍꯣꯏ ꯏꯃꯥ ꯏꯕꯦꯝꯆꯥꯗꯨ ꯃꯣꯔꯣꯛ ꯏꯁꯤꯡ ꯆꯥꯏꯅꯕ ꯍꯥꯏꯗꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈ꯭ꯔꯦ ꯇꯤꯅꯥ ꯃꯃꯥꯅ ꯆꯠꯈ꯭ꯔꯕꯗ ꯏꯪꯈꯣꯜꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯇꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯋꯥꯈꯜꯗꯨ ꯑꯆꯤꯛꯄꯗ ꯄꯣꯊꯥꯖꯩ ꯇꯤꯅꯥ ꯇꯞꯅ ꯃꯆꯤꯟꯗ ꯉꯁꯤ ꯂꯣꯏꯅ ꯂꯥꯛꯂꯝꯒꯅꯤꯀꯣ ꯁꯣꯟꯅ ꯑꯍꯨꯝꯗꯣ ꯑꯩꯅ ꯉꯔꯥꯡ ꯂꯥꯏꯖꯗꯒ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯣꯏꯅꯤ ꯍꯥꯏꯔꯝꯂꯒ ꯑꯁ ꯑꯩꯅ ꯑꯣꯏꯅ ꯂꯦꯞꯄꯦ
ꯑꯃꯨꯛ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ ꯉꯔꯥꯡꯒꯤ ꯑꯩꯅ ꯊꯥꯖꯒ ꯔꯣꯁꯂꯤꯟꯒꯗ ꯍꯥꯏꯈꯤꯕꯗꯨꯕꯨ ꯂꯥꯏꯖꯗ ꯇꯝꯊꯣꯛꯂꯝꯗꯣꯏꯖꯥꯠꯂꯣ? ꯑꯁ ꯇꯝꯂꯝꯂꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯔꯦꯝꯕꯒꯤ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯣ ꯑꯩꯅ ꯑꯗꯨ ꯐꯖꯅꯗꯤ ꯍꯥꯏꯈꯤꯕꯅꯤ ꯑꯅꯤꯗꯨꯗ ꯇꯝꯕꯤꯒꯅꯣꯅ꯫ ꯍꯦ ꯏꯁꯣꯔ, ꯇꯝꯕꯤꯔꯝꯒꯅꯨꯀꯣ꯫ ꯑꯃꯨꯛꯁꯨ ꯖꯦꯛꯄꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯇꯤꯅꯥ ꯇꯞꯅ꯫ ꯖꯦꯛ,ꯉꯁꯤ ꯑꯩꯅ ꯑꯁꯨꯝ ꯍꯥꯏꯅ ꯋꯥꯔꯤꯕꯁꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯒꯤ ꯃꯍꯩꯅꯤꯀꯣ꯫ ꯅꯪꯗꯤ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯗꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯩꯒꯤ ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯁꯤꯟꯗꯒꯤ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯂꯥꯏꯖꯁꯤꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯑꯣꯏꯌꯨꯀꯣ꯫ ꯂꯥꯏꯖꯒꯤ ꯈꯪꯅꯕ ꯂꯩꯔꯁꯨ ꯀꯥꯏꯅꯕ ꯑꯣꯏꯁꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤꯡ ꯇꯝꯅ ꯃꯄꯤ ꯆꯤꯟꯊꯔꯛꯂꯤ꯫ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕꯤ ꯂꯥꯏꯖꯒꯤ ꯄꯨꯟꯁꯤꯁꯤꯗ ꯇꯤꯅꯥꯅ ꯍꯟꯅ ꯁꯥꯞ ꯀꯌꯥ ꯕꯣꯔ ꯑꯣꯏꯅ ꯄꯤꯕꯤꯔꯦ꯫ ꯃꯗꯨꯗꯤ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯗꯨꯒ ꯀꯥꯏꯅꯕ ꯅꯨꯡꯁꯤꯅꯗꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯤꯅꯥꯅ ꯄꯦꯟꯗꯅ ꯁꯣꯟꯖꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯀꯅꯥꯒꯤꯅꯣ? ꯖꯦꯛ ꯈꯛꯇꯃꯛꯀꯤꯅꯤ꯫ ꯇꯤꯅꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯖꯦꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡꯁꯤꯅ ꯑꯗꯨꯝ ꯎꯕ ꯈꯪꯕ ꯉꯝꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯇꯤꯅꯥꯅ ꯍꯟꯖꯤꯟ ꯂꯥꯏꯖꯗ ꯁꯣꯜꯂꯤꯕ ꯁꯥꯞ ꯑꯁꯤꯅ ꯇꯁꯦꯡꯅꯃꯛ ꯊꯨꯡꯂꯛꯀꯗꯣꯔꯤꯕ꯭ꯔꯥ? ꯊꯨꯡꯂꯒꯅ ꯀꯝꯗꯧꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦ꯫ ꯁꯣꯝꯗ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯦ꯫ ꯖꯦꯛꯅ ꯕꯤꯁ, ꯃꯁꯤ ꯕꯣꯔꯤꯁ ꯂꯥꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯤ ꯍꯥꯏꯒꯦ? ꯕꯤꯁꯅ ꯈꯪꯗꯦ, ꯑꯩꯈꯣꯏꯁꯨ ꯍꯥꯏꯅꯔꯝꯃꯤꯅꯦ꯫ ꯔꯣꯍꯤꯠꯅ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ? ꯄꯥꯔꯤꯅ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ, ꯃꯣꯏ ꯀ꯭ꯔꯁꯁꯨ ꯂꯥꯛꯇꯦ ꯃꯥꯁꯨ ꯂꯥꯛꯇꯦ, ꯑꯩꯈꯣꯏ ꯃꯦꯟꯃꯥꯟ ꯑꯝꯇ ꯇꯥꯗꯦ꯫ ꯄꯥꯔꯤꯗꯤ ꯚꯥꯞ ꯑꯣꯏꯍꯧꯗꯗꯨꯅ ꯃꯣꯏ ꯀ꯭ꯔꯁ ꯂꯥꯛꯇꯦ ꯍꯥꯏꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯄꯥꯔꯤꯒꯤ ꯋꯥꯗꯨꯗ ꯉꯛꯂꯗꯨꯅ ꯃꯌꯥꯝꯗꯨꯅ ꯕꯤꯁꯇꯤ ꯍꯥꯟꯅꯗꯒꯤ ꯈꯪꯂꯕꯅꯤꯅ ꯀꯩꯝ ꯈꯟꯗ꯭ꯔꯦ, ꯑꯗꯨꯕꯨ ꯄꯥꯔꯤꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯍꯩ ꯕꯤꯁꯁꯨ ꯈꯪꯂꯗꯨꯅ ꯅꯠꯇꯦ ꯈꯪꯗꯦ ꯍꯥꯏꯕ꯫ ꯖꯦꯛꯇꯤ ꯑꯗꯨꯝ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯕꯣꯔꯤꯁꯅ ꯇꯤꯅꯥ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯄꯥꯔꯤꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗꯒꯤ, ꯑꯃꯗꯤ ꯉꯔꯥꯡ ꯑꯃꯨꯛ ꯇꯤꯅꯥꯒꯤ ꯅꯣꯠꯕꯨꯛ ꯁꯥꯗꯨꯅ ꯄꯤ ꯍꯥꯏꯕꯗꯨꯗꯒꯤ꯫ ꯑꯗꯨꯕꯨ ꯃꯥ ꯃꯆꯤꯟ ꯀꯥꯡꯂꯨꯗ꯭ꯔꯦ, ꯀꯔꯤꯝꯇ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯁꯨꯔꯦꯁꯅ ꯀ꯭ꯔꯁ ꯍꯥꯏꯕ? ꯃꯥꯜꯂꯤꯅꯦ, ꯉꯔꯥꯡꯀꯁꯨ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯅꯣꯛꯃꯤꯟꯅꯩ꯫ ꯁꯣꯝꯗ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯇꯞꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯔꯣꯁꯂꯤꯟꯅ ꯍꯩ ꯎꯔꯣꯛ, ꯑꯩꯅ ꯍꯥꯏꯕꯗꯨ ꯑꯗꯨꯃꯥꯏꯅ ꯈꯨꯝꯂꯝꯃꯨꯀꯣ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯎ ꯃꯣꯔꯣꯛ ꯅꯝꯃꯤ ꯈꯪ꯫ ꯊꯥꯖꯅ ꯂꯥꯏꯖ, ꯅꯪꯒꯤ ꯄꯪꯁꯤꯟꯅꯕꯗꯣ ꯇꯧ ꯂꯩꯅꯨꯀꯣ, ꯅꯪꯒꯤ ꯁꯣꯅꯣꯗꯣ ꯆꯨꯁꯤꯜꯂꯨꯅꯤ꯫ ꯍꯣꯔꯦꯟ ꯃꯤꯅ ꯑꯥꯏ ꯂꯚ ꯌꯨ ꯂꯥꯏꯖ ꯍꯥꯏꯔꯛꯂꯒ ꯅꯪꯅꯒ ꯑꯃꯨꯛ ꯑꯩꯈꯣꯏꯔꯣ ꯍꯋꯥꯏ ꯊꯣꯡꯉꯦ ꯉꯁꯤꯗꯤ ꯃꯥꯅ ꯍꯋꯥꯏ ꯆꯥꯅꯤꯡꯉꯦꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯨꯅꯤꯀꯣ꯫ ꯂꯥꯏꯖ ꯃꯈꯨꯠꯇꯨꯅ ꯊꯥꯖꯗ ꯇꯞꯅ ꯊꯥꯔꯒ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯆꯠꯊꯣꯏ ꯑꯗ, ꯑꯩꯕꯨ ꯌꯥꯝꯅ ꯈꯪꯗꯕ ꯍꯩꯇꯕꯒꯤ ꯃꯑꯣꯡꯒꯤ ꯇꯥꯏꯞꯇ꯫ ꯑꯗꯨꯗꯤꯅꯦ ꯇꯥꯃꯣ ꯌꯥꯏ ꯏꯕꯦꯆꯥ ꯍꯣꯏꯅ ꯍꯥꯏꯗꯕ ꯋꯥꯅꯤ, ꯅꯪ ꯍꯦꯛ ꯍꯥꯏꯔꯨꯔꯣ꯫ ꯔꯣꯁꯂꯤꯟꯅ ꯑꯋꯣꯏꯕ ꯊꯥꯖ, ꯅꯪ ꯌꯥꯝ ꯍꯩꯌꯦ, ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯅꯪ ꯏꯕꯦꯆꯥ ꯑꯣꯏꯔꯨꯔꯣ ꯇꯥꯃꯣ ꯌꯥꯏꯒꯤ꯫ ꯐꯅꯗꯨꯝ ꯐꯖꯅꯤ, ꯅꯀꯣꯛ ꯅꯔꯨꯒꯗꯨ ꯏꯐꯥ ꯐꯅꯦꯛꯀꯗꯨ ꯐꯩꯅꯒ ꯁꯦꯠꯂꯒ ꯑꯩ ꯁꯤꯔꯦꯗ ꯍꯥꯏꯔꯒ ꯋꯥꯟꯊꯒꯩ ꯅꯣꯛꯏ꯫ ꯊꯥꯖꯅ ꯃꯃꯤꯠꯇꯨ ꯐꯩꯅ ꯔꯣꯁꯂꯤꯟꯗ ꯌꯦꯡꯂꯒ, ꯍꯩ ꯃꯤꯅꯥꯏꯅꯨꯕꯤ, ꯑꯗꯨꯗꯤꯅꯦ ꯅꯪꯒꯨꯝꯕꯅ ꯇꯧꯗꯕ, ꯑꯩꯅꯗꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯨꯔꯒ ꯃꯤꯆꯪꯒ ꯑꯣꯏꯈꯤꯅꯦ꯫ ꯔꯣꯁꯂꯤꯟ ꯅꯣꯛꯄꯗꯨ ꯊꯤꯡꯂꯒ ꯑꯗꯨꯕꯣꯕ ꯍꯥꯏꯕ, ꯅꯪ ꯍꯥꯏꯋꯥꯗꯨ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯕ꯫ ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯊꯥꯖꯗ ꯔꯣꯁꯂꯤꯟꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯊꯥꯖ, ꯔꯣꯁꯂꯤꯟ ꯑꯅꯤꯗꯨꯅ ꯀꯩꯅꯣ? ꯂꯥꯏꯖꯅ ꯅꯣꯏ ꯑꯅꯤ ꯂꯩꯍꯧꯔꯒꯦꯔꯥ? ꯑꯩ ꯆꯠꯈ꯭ꯔꯒꯦ, ꯅꯠꯇ꯭ꯔꯒꯅ ꯅꯣꯏꯅꯤ ꯆꯠꯈ꯭ꯔꯣ ꯑꯩ ꯂꯩꯍꯧꯔꯒꯦ꯫ ꯑꯅꯤꯗꯨꯅ ꯂꯥꯏꯖꯅ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯣ꯫ ꯔꯣꯁꯂꯤꯟꯅ ꯀꯩꯅꯣꯝꯅꯤꯅ꯫ ꯊꯥꯖꯅ ꯑꯗꯨꯅꯤ ꯃꯁꯤ ꯀꯩꯅꯒ ꯁꯥꯔꯛꯄ ꯃꯤꯒ ꯑꯣꯏꯖꯥꯠꯂꯣ? ꯂꯥꯏꯖꯅ ꯑꯁ ꯂꯦꯞꯄꯣꯕ꯫ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯍꯣꯏ꯫ ꯑꯍꯨꯝꯗꯨ ꯑꯁꯨꯝ ꯊꯣꯛꯂꯛꯄꯅ ꯁ꯭ꯀꯨꯜ ꯒꯦꯠ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯎꯔꯦ ꯇꯣꯝꯊꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ꯫ ꯔꯣꯁꯂꯤꯟꯅ ꯍꯣꯏꯃ ꯊꯃꯣꯏꯒ ꯆꯦꯈꯥꯏꯔꯤꯃꯦ꯫ ꯂꯥꯏꯖ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯒ, ꯀꯗꯥꯏꯅꯣ ꯁꯦꯒꯥꯏꯔꯤꯕ ꯊꯃꯣꯏꯗꯣ, ꯐꯨꯠꯂꯝꯃꯒꯦ꯫ ꯇꯣꯝꯊꯤꯟꯁꯨ ꯂꯥꯏꯖꯈꯣꯏ ꯎꯔꯨꯕꯗꯨꯗ ꯃꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯃꯌꯥꯝ ꯁꯨꯇꯤ ꯊꯥꯕꯤꯔꯛꯂꯦ? ꯊꯥꯖꯅ ꯗꯥ ꯇꯣꯝꯊꯤꯟ꯫ ꯇꯣꯝꯊꯤꯟꯅ ꯑꯗꯣ ꯉꯁꯤꯒꯁꯨ ꯅꯣꯏ ꯅꯇꯥ ꯂꯥꯏꯖꯁꯤ ꯄꯨꯖꯈ꯭ꯔꯒꯦ ꯍꯥꯏꯕꯕꯣ? ꯔꯣꯁꯂꯤꯟꯅ ꯁꯠ ꯄꯨꯈ꯭ꯔꯣ ꯃꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯌꯥꯔꯤ꯫ ꯇꯣꯝꯊꯤꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ, ꯂꯥꯏꯖ ꯅꯪ ꯅꯁꯥꯅ ꯌꯥꯏꯀꯣ? ꯂꯥꯏꯖ ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯂꯩ, ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯗꯕꯤ ꯂꯩ꯫ ꯔꯣꯁꯂꯤꯟꯅ ꯈꯨꯅꯤꯡ ꯍꯟꯗꯨꯅ ꯇꯞꯅ
ꯀꯩꯅꯣ ꯃꯤꯅ ꯂꯥꯛꯑꯣ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ? ꯂꯥꯏꯖꯅ ꯇꯣꯝꯊꯤꯟꯅ ꯂꯥꯏꯖ ꯂꯥꯛꯑꯣꯀꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖꯅ ꯋꯥꯎ ꯈꯨꯂꯦꯝꯗꯣ ꯗꯥ ꯇꯣꯝꯊꯤꯟꯒꯤ ꯑꯁ ꯁꯤꯗꯕꯨ ꯅꯪꯅ ꯌꯥꯗ꯭ꯔꯗꯤ ꯅꯪ ꯌꯥꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯔꯣꯁꯂꯤꯟꯅ ꯌꯥꯔꯦ ꯆꯠꯂꯣ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯕꯅꯤ꯫ ꯂꯥꯏꯖꯅ ꯑꯁ ꯑꯩ ꯇꯜꯂꯦꯕ ꯆꯠꯄ꯫ ꯔꯣꯁꯂꯤꯟꯅ ꯊꯥꯖꯅ ꯑꯃꯨꯛ ꯔꯣꯁꯂꯤꯟ ꯃꯁꯤ ꯑꯣꯏꯔꯔꯣꯏ ꯃꯁꯤ ꯂꯥꯛꯑꯣ ꯃꯈꯨꯠꯁꯤ ꯄꯥꯏꯔꯒ ꯊꯤꯜꯂꯨꯔꯁꯤ꯫ ꯔꯣꯁꯂꯤꯟꯅ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ꯫ ꯂꯥꯏꯖꯅ ꯀꯩꯅꯣ ꯚꯥꯏ ꯅꯣꯏ ꯋꯥꯒ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃ ꯅꯥꯝꯃ ꯄꯥꯏꯔꯒ ꯄꯨꯔꯛꯂꯒ ꯇꯣꯝꯊꯤꯟꯒꯤ ꯃꯅꯥꯛꯇ ꯊꯤꯜꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯀꯥꯔꯣꯗꯅ ꯂꯥꯏꯖ꯫ ꯂꯥꯏꯖꯅ ꯌꯥꯅꯤ꯫ ꯇꯣꯝꯊꯤꯟꯅ ꯑꯁ ꯁꯠ ꯀꯥꯔꯣ ꯍꯥꯏꯔꯒ ꯅꯝꯗꯅ ꯇꯣꯡꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯅꯤꯗꯨꯅ ꯆꯠꯈꯤꯕꯗු ꯔꯣꯁꯂꯤꯟ ꯑꯃꯗꯤ ꯊꯥꯖꯅ ꯌꯦꯡꯍꯧꯔꯤ꯫ ꯔꯣꯁꯂꯤꯟꯅ ꯑꯅꯤꯁꯤ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯣ? ꯊꯥꯖꯅ ꯆꯥꯟꯅꯩꯌꯦ ꯑꯩ ꯂꯥꯏꯖꯗꯨꯝ ꯑꯣꯏꯅꯤꯡꯈꯠꯂꯛꯑꯦꯃꯤ ꯅꯪꯕꯣ꯫ ꯔꯣꯁꯂꯤꯟꯅ ꯑꯃꯨꯛ ꯑꯅꯤꯁꯤ